ngasi phongkiba tongan tongan Manipuri siphongsing amasung thokiba thawdo wathok-singdagi maruoibi ipausing myamna thamjagi ahanbada hoyelan paudigi lakusaraga development gidamak MNF amasung BJP puna thabak tawmine adubu mizo amasung religious issue dadi satminade aikhoidi G sep haide zoram thanga Myanmar gi refugee sing halhalloi changjapham pigani Manipur gi mizo isil enao singna Greater Mizoram gidama Article 3 gi matung ina sangsilakadabane Amarom Assam gi Barak Valley gi maite area sing gi mizo sing satkina bakhan kre miyo khra na mizo National Friends MNF na BJP bu kiri haibigi aran buapum sing phong dorakle hairoduna Mizoram gi minister Zoram Thanga na BJP na lusing gi central government na Mizoram government Myanmar gi sangsilak per refugee punama halan khigadabani haibigi pauktak pirakhi du buapum asi Mizoram government yabang amloi haikibug loina Mizoram Legislative Assembly da aihakna Myanmar refugee sing halaloi masigi muhta makhoi gi laifam chapam pigani haina phondokre MNF amasum BJP na development gidamak thabak tawmine adubu mizo amasum lining gi oiba issue sing de satminadi amasum aikhoidi G saheb yes har haidi haina makhau pong na phondokre wahum masing asi Mizoram gi kunung aizol leiba MNF ki party office ta pangdoki pa party asigi namran thoram wangang mada minister Zoram Thanga na phondoki bane mana hai MNF na BJP na lusing National Democratic Alliance NDA ga mapang oirabasu aikoina NDA gi policy sing amasum panam sing laude maram sina aikoina NDA ki de Mizoram lengak na amasum MNF na Delhi da lengak pairiba NDA government da akib leitai ki leiba asida leiriba political party sing na alliance sing semi masigi manung da BJP na lusing ba NDA amasum handak da nauna Congress na lusing India haibana sing ba singkit amasum MNF asisu NDA gi partner mane adumena mag MNF na NDA wiki daiki center lenga hongdo hongjin torapa matamda MNF na masigi khongkhom kaidong du hongde hairaduna hauju puthorang liba uniform civil code UCC MNF na akan mon yaning daiki adugo Manipur gi mari leina na pungning singsiningai oiriba Greater Mizoram gi matana Zoram Thanga na Manipur gi mizo singna khundari pa mafam sing punsin no Greater Mizoram sim gi wapam sogol haki adumena Manipur gi mizo isil enao singna MNF kaktada taishin gi muta Constitution of India gi Article 3 gi matungina hotnar kadabana ki Manipur gi mizo isil enao sing haujik tongan administration matalag libasina reunifications purokna bigi lambel naiki Mizoram government amasum state asigi miyam na Manipur gi open arms ka loinana jelakhi basing okli makhoi su Mizoram gi miyam na sari thakliba sigumna sari ki Mizoram minister Zoram Thanga na ngasi thoramasida makhata na phongdokibada Manipur gi lanjelaktu Mizoram na sangjafam laurariba miyam da mateng pinabagi da union lengak ta phan pipina ba haijakhiba gi wapong adu union home secretary da amu hana ningsing khrai ki loinana kumja English nga mga samapan ga humdraga mathoida East Pakistan gi refugee million kya sangsilaktuna West Bengal saidang pham pikibani amasum India lenga na makhoi gi namag yengsin ki haina supong do ken su pawsida makhata ran supali amarom nan Assam gi Barak Valley gi maite area sing gi mizo sing satkina bakhan kre All Assam Manipuri Student Unions amsu Central Committee Silsar Assam gi General Secretary Asangbam Swapana na khuyi pi dun thorakpa siramada Mizoram da lairakliba mitei sing satharakliba thawong asin Assam da laidiba mitei sing khoi sauna hale haiduna Assam gi Barak Valley gi maitei gi area sing da lairakliba mizo sing atubu matamda makhoi gi safanaba gi dama hariba mapum sing si thadokadabani haibi akan buapum phongdorakre loinana sirol asina makhata na haibda luraba piba masida association asina lan pama kukizo tribes sing satharakpa attack mayuk naraba Manipur gi mitei sing gi maikei da lepli amasum makhoi gi dama Assam da laidiba mitei sing na angamba masum mathau taba mateng pangki gan hari Mizoram lenga na state adu laidiba mitei sing gi dama khanba malhanba aduga nakalamadana Mizoram da anti Manipur gi thawong sing satharakpa free thabi gi thawong si lepkadabani hari Siolosina makhata na haibada me ahum dagi Manipur da tholakiba kuki narco terrorist singi lana sigi mamang April kuntra English ngani kungum doida Mizoram da lairakliba mitei singda Mizo Zirlai Pol MZP na mitei singda kihanbigi sirola masu thokrabani haireni su pausda makhata na sufungdorakli Makasa tarakoina to perform na singnaba mafam singda coming operations sa thanaba Manipur government ki order su sampu district mawalaudre operations sa thanaba sangsiluba combined force sing kuki nupi sing tingduna tanturakle
अमरमदना कौत्रुक मनिंग सिंगदगी कापसिलकपदा हन्नुना खुथोनखरे अमरमदना कुकी मिलिटेंट सिंगना कापलकपदा लंबीदा सलमा मियुएनी पांदुना सुकले अमरमदना मफम अनिदा कापनबदा मसखंगबा कुकी लमेनबा अनि सुकले अमरमदना कुकी खुलाई पाइबिसिंगना कापसिलकपा बॉम अनि आर्मीना मी सुकोनना पुखायनखरे अमरमदना साखंगदबसिंगना फाखिबा नुपी मसा अमा रेस्क्यू तौरे सिंगनबा मफम सिंगना कॉमिंग ऑपरेशन साथनबा मणिपुर गवर्नमेंट के ऑर्डर सुसामपुर डिस्ट्रिक्ट मवा लौद्रे ऑपरेशन साथनबा संगशिलुबा कंबाइंड फोर्स इन कुकी नुपी सिंगना थिंगदुना तांथोरकले मे अहुमदगी कुकी खुलाई पाइबिसिंगना मणिपुर की सेपरेट एडमिनिस्ट्रेशन की मंगदुना स्टेट असिगी मापुंगबा येलो फुरुपता अकन मलान तौरकदगी फुरुप असिगी खुंजासिंगना सुमा खोई खुलसिंग ngaksana tharang lokolakpana nakalani gi marakta akan mamongna khothokna bi thaudoksin mafam kya da leptana tholakpadagi masibu lakshinduna thingnaba manipur lenga ke meke digi singnaba mafam singda combined force na coming operations atharagani haina lokthokkhibagi matungina haidiba thaba asi district khara da sathaba horaktuna kusukulai amadi bom na singba fagat horaklabasu chusampur district di mawa logdre Manipur leng ana coming operations athanabagi damak district khudima ki executive magistrate sing fawu khanaki aduga operations athagada mafam sing da lusingada combined force ki commander ki maming mata battalion amasum telephone number sing ba fawu piki loinana singnabani have mafam sing combined force ki masing yamna pa personal sing na hana sang sinduna कोशिलगा थीहुम की थबक सिंग सथब होरखिबने अदुमिनमा हंदकी लाना सिगी आहान बा होरकम मसुम ओइखिबदना तना ngase ing phawbada ngahak laitana nakalani gi marakta kuthongna khiba mapam amas oiriba imphal susampur gi tidim lambi paringda torbung gobinapur dagi meter samri rom damak sangsilaga leiba S battalion kauba koki khulama the coming operations athana bo hona rubda khulasi koki nupi kya tholokuna athing ba pibidana tana combined force ki personal sing sat kro haiduna tanthorok rahari pausiesna phangba pauna haibda thaudo asing sinung thulpung amarom tarakbada S battalions koki khulasi da thoki binari mapam masida mapan asam rifles ki mezarama maming panjatrina operation commander oiduna combined force ki personal sing sangsin coming operations athana bo hona khibani अमसुम combined force की टीम असिना चाम कुंथ्रा गुमदोई CRPF की assistant commandant ममिंग पंजद्रे अमना लुसिंगबा माकी पर्सनल सिंग अमसुम सुसामपु डिस्ट्रिक्ट पुलिस की पर्सनल सिंग सु यावखि हाइरि मसिंग यामलबा combined force की पर्सनल सिंग असिना एस क्वार्टरलियंस हाइरि बुकुलसि द संगसिनदुना कमिंग ऑपरेशन साथनाबा थौरांग नुबदा खुलसि की मसिंग यामलबा नुपी कोकी नुपी सिंग थोलक्तुना combined force की कमांडर सिंग दा मखोय की खुलदा नखोयना हाना कोशिलगा थी हुम कमिंग ऑपरेशन की थबक सथबि यारो हाइबि अकन मोंगदा अथिंग मपिरखिबने अमसुम खुलसिदगी combined force की मसिंग यामलबा पर्सनल सिंग तांथोरक्तुना कमिंग ऑपरेशन साथान खिदबने हाइरि मरमसिना ngasi खुलसिदा combined force aduna कमिंग ऑपरेशन साथब ngamdana handurखिबने हाइरि अमरमदना कौत्रुक मनिंग सिंगदगी कापसिलकपदा हन्नुना कुथोनखरे ngasi numiddang pung nipalom tarakpada sangmai assembly constituency ki manung saliba kौत्रुक की मनिंग थांगबा सिंगी सरुक्तगी कुकी militant singna mitei kul sing tamna nongmai खक्तना तना bom yon kaptharakhre thaudu osidagi kul ngalak liba khunja singna su khut handuna numiddang athing phawbada nakalani ki marakta kuthonakhi aduba asu apan yawgi pawdi laikhide hari amaramna kuki militant singna kablakpada lambi da salamba miueni panduna sukle Numit krani ki mamang nagi turung fagak saw ikhaya masum tera kongsang mina singgu mapam singkuki militant singa sokna pa akan melan pam urak kiwigi maka tarakpada ngasi ayuk pung nipalom tarakpada fagak saw ikhaya awang laikai gi maning thangba saruk talaiba singi saruk to oiriba haikon lomdagi kuki militant singna noi kapsilakpada laikai sigi lambi da salamba misam ani noi maruna pandana sokpadagi ras midisti da pukhalakuna laikanakre सोक्लाबा सिंग इम्फाल ईस्ट की कैराव मखा लेकाय दिगी लैश्रम रतन से निपुगमथु अपोपा एल इबेसा ओइगी खुद अमदी ओइगी फेगन पानबा अमसुम लेकाय असिमक्तदिगी खोइरोम इंगोतोन से निपुगमंग अपोपा केस बिरेन येथंग फेगन पानमनि हारि मखोय अनि नोंमैने हेक पानबगा पंथदना बिष्णुपुर डिस्ट्रिक्ट हॉस्पिटल पुखतुन लेकानखि अदोमिनमा ngasi numiyungba amatung ras medicine pukhतुना मखातना लयिंखिबने हारि अमरमदना मफम अनिदा कापनाबदा मसखंगबा कुकी लमहेनबा अनि सोले हाइरि ngara numidang wairang pung taru kamini nifuga mangarom tarakpada bisnupur amasum chursampur district ani ki lona bata fagak saw ikai ps na koli ba turbung bangla amadi moirang turel mapana kuki militant sing na mitei kul sing tamna numai kapsilakwadagi state amasum central force ki personal sing su kut handuna kamnakre thaudo sita kuki militant sing gi makeda miwe ani numai maruna pandana sokpadagi chursampur district hospital khiduna lekanakre soklaba sing chursampur gi kangbai digi lt mar sai nifu apokpa
Lurhuan Lians Makoni the Panamsum, Suzampurgi New Lamkadigi, Robot Paiti Sekuntra Apokpa, Tankilian Oitangba Kutapan Manihadi. Taudoshi the Isteramsum Central Force Game Makadri as Opanamata Yauki di Hidensu, Paus the Makatan Fondorakli, Amarumdana. Koki Kulai Pai Bishina Capsulakpa Bomani Armina Miss Ondana, Pokayan Crep. Granumidang pung nipang gamin nipu gamangarom tarak pada koki militan singna fogok saw ikai mamang lekai tamna terakong sangwi maninglom digi kapslakiwa bom terek kimanung da pokai udaba bom ani yormadigi ngasinung tilpung ani gamin ani rom tarak pada kumon regiment gi personal singna police amadi bom expert singaloina na sangsindana bom singadu miss ondana pokai kraidi amarom dana sakang da singna phakiba nupi misa ama rescue tore Thasi ki kun gama thoi jiribang gi Borobetra sub division gi manungsan lama butang khalgi labu amada pauling duna leiba mama masani gi manungna masagi sei taragatre katang ngai ri nupi masa ama singni wagin sungna me karna namdur phara puki bidigi Borobetra police na maki kungul lirak pag mathangi numit July kun gani thore tek ta kajan rescue to kradi makasa tharak poina to papauna parliament Manipur gi wathok nungzumi pham amakasu eljon to kre AAP gi MP Sanjoy Singha House to suspend to Krema Romdana Manipur gi matang na Kanagadavani Amisa AAP gi MP Sanjoy Singha House to suspend to ki Rai Savara Manipur gi Wapum Kananaba Takshilaki bo opposition MP Singi Manung the Yauki AAP gi member Sanjoy Singha chairman Zagadip Nankarna Piba directive Singh Hanjina Indra Havi Maral Rai Savada gi suspend to ki Hadi Amaramdana Manipur gi matang na Kanagadavani Amisa Opposition ki Makedi ki Manipur ki matang na kanana batakshilaki baga mari lainana Home Minister Amit Shah na phongdo ki bida ma ki Makedi gi di Manipur haujuk oiriba phiba masi ki matang na Lok Sabha ra kanana ba thorang tauduna leire ki loinana Manipur haujuk oiriba phiba asigi asyang khangtuna bidama discussion pangthok mathok tai ha ki Parliament Manipur ki watok nungzumi pham amuka su ajon dokre Tha asigi kundagi haurakhiba Parliament ki nungzumi pham da haubu numit asigi mangoinana July 10 mapana Manipura nupi masa ani da amot pathabak sungsata ki haibigi matang yauna me ahumdagi tholakliba kanglo masel gi lana sigi matang da opposition gi maigedi gi Parliament ki rule 267 gi makhara khana si haibada lainga yadi haibigi wohodi ahan mamasum ani supu numita Parliament ki house anima ezon tawkraba matungda ngasi humni supu numitasu sapmana ba thawdo si tholakpadagi amukasu ezon tawkre house animakta ngasi humni sanma numiki business sing paikana ba thorang torakpada sapmana ba sarangna ba si amukasu tholakpadagi house anima ki mifam numijung ba pung tarag na thoi fawe ezon tawki adowaina mag amuhana house ni mifam sathana ba honaragla ba opposition gi makedi gi Manipura housing oiri ba phibam sigi matana prime minister na maki weba orol ama hana thamgada bani duga phibam sigi matana khanagada bani haiba opposition gi demand amuka storok padagi house ki business sing sathaba ngam khidabani House ki session mangoinan opposition gi alliance India gi MP singna parliament complex ta leiba Mahatma Gandhi gi mitam manaktasu prime minister Narendra Modi na Manipur gi phibam gi matangna parliament oral ama thamgadabani amasum N Birena Lusing li Manipur lenga suspend tawgadabani haibagi demand da khongjang sangki Rajya Sabha gi chairman rule 17627 amasum 267 gi makhar Manipur gi matangna khananaba notice taraga mathoi thamki haina phongdoki BJP की MP सिंगी मरक्तगी सुदांशु त्रिवेदी अमसुम सुनील मोदी नसु वेस्ट बेंगल पांगथोकीबा पंचायत इलेक्शन थोकीबा थाउदोक सिंगी मतंगना खननबसु तक्सिलखी opposition की खोंगथांग सिदगी पुंग अनि मखागी short duration discussion ओइना खननबा थारंग तोरखी अदोमेनमा वाफम असि opposition ना यानिंगदबदगी सरंगनाब हेंगलक्तुना हाउस अनिमकी business सिंग असिसु पांगथोक पंगमदना अहोमलक सुबु ओइना एजोन तोखीबने हेनसु पाउक्सना मखातानस पलकली Makasa tarak poin na to papam na Guwahati dagi posay purak pa ahan ba train chief minister na Khongsang railway station na okre. May ahum dagi stira sita tholakiba kang lupmasil gi irang na maram oiraduna. Lifeline oirib national highway anida port pubu gari sing mausagum na satok sing yarakta badagi akhana na pakhalak pa thawrang gi manung sa ngarang Guwahati gi chiarte gi tangai fadana sangba polam sing hablava bogi taraga na thu yaw ahan ba posay purak pa train na mga chief minister N Birena Nona district ki Khongsang railway station na okre. Goods train adu ngasi numijung ba matung pungkai salakpada Khongsang railway station na thulaki train na sigi bugi amamamda potsai metric ton humpu hapi ya bagi capacity le hari an posai purak train ok ki thoramda minister
Govindas Konthaujam, Awangbo Niumai, Kashimba Sum Hill Areas Committee Chairman Dingang Lungangwai, Chief Secretary Dr. Binit Joshi Amasum, Official Kiana Soryaki. Train Nasibu Okladuna Minister na Ashigumba Siraba Matamasita Pose Purapa Train, Yorokli Vista Nungai Pui Haradana, Polam Sing Asina, Tangai Padana Sangba, Posing what we awaba Mayo Nariba Manipur Gimiam, Safa Lagani. Manipur Sing the equal question but Lam Oibana, Nihak Latana, Landslide Sing was to E Haraduna, Train Yokshalak Pasina Manipur Lambilda, Ahong Bama Purak Laganaki. Posay Puba Train, Tarakpagita Makmak Prime Minister Narendra Modi, Amasum, Railway Minister Ashwini, Vaishaba Pushu, Takat Fondoki, Loinana, Tamil Amasu, Nona District, Zeriano Furuki Muishinasu, Cooperation PV Vikitam Minister Akanana Women Kangwoodki, Loinana, Zeriano Mipam, CSO Sing Amasum, Joint Tribe Council Asu, Railway Department, Sakotana Pona with the Mating Pangwaki, Loinana, Hong Sang, Guest House Saragani Hanasu, Laptoki Hanasu, Paus, the Makatan Supalakli. Makasa Tarak Point to perform, Tractor Lushelaga Purakpa heroin case whom Pari Miam, Maitanava, Tomzelapada, Iran Tokre. Impal West District is single police station Kwanba, Lilong Tong Konda, Nasi Ayuk Taramatuga minute Kulum Tabada, Police na truck Amadagi heroin kilogram 3.125 from Pari. Parava drug Amari truck Aduk Maitagani Hainamiam Horakadigi, Police na tear gas captain Kaikre. Police the Gipang Pound High, Impal West District Police Team Nangasi Ayuki, Pumpamaduda, Tawalom the Gilakpa, Singnava truck, AS28AC 0729 as he calm like a sect over the Mamang Tangba, Sitki Matataleba, dashboard, Sapon Cape Yankai the Harper heroin powder grams Satruka Kungamanga Amasum, Shell in a lupa lishing Taraga Sanga, Lord Lagapuramating Navadagi Gari Amadi, driver adu drug adu corner faki. Parava driver dugi maming Apu Gangmai allies, Gaisan Gangmai allies, Asako say Kunganipan Apokpa, Thomas Gangmai Kawi, Hawal district Manungsan Malilong Sabok Tagini, Mayaka Vutrak Pupu Gariema Pare have a pauta and Rakudi Manak Nakudaleramba, Lilong Sazingi, Machine Yamlava, Mayra Pai Madimiam Tolotuna, Police na Paraga, Tamliba Trak Aduda, Koshilagamki. Police na Torakiba Miamaduga Pulaga Para Drug Ado Media Mamang Putok to Sectominaki. Parava truck driver of the Mayaka truck other logo of a table of one my police station, Puna Honrapada, Parava truck driver adu Puki Yagani Adubu, drug Amadi, drug Adurima from Adumak to the Maitad and Mahangani Hydonamia Maduna, Iran Hortuna, police Tamna Nung Tomzilaki. Iran Adu control to Nova Police Kimaki, blank pair to go in a tear gas shell cap to Namia Madu, Tan Kaira Bamatuna driver adu Yauna truck Amadi, drug adu Shinjamai police station Puraki. Sinjumai police station the Gariedu Makatana Tibu Humusata Gariedu Sesiski Matata Semba Aronba Sembo Sapon Cap Saniga Yankai the Hapa Mayaka drug heroin powder kilogram 2.5 euro Matina with the gift for Kanki Gariedu the Ging as if forgot Pangamla Mayaka drug heroin powder adu Sapon Cap ki Arumba Yara Puna kilograms 3.125 ni para driver adu Gimataka Sinjumai police station case ama locally Hari. Makasa Tarak Point at Topamana, Manipur took Livakang Lupi Iran Sanaro ising the Asoba sighting piri. Footballer singing Sanagi carrier same Gadabatang and in Antokre. Say Sigi me Okum the Horaga Manipur took Libu Wato Asina Sanakona Vigilam, India powerhouse in High State Sig Sanaro Sinda Asoba sighting piri. India national team the defender Am Oina Sargyaduna Timasida. Asawut Khudong Loriba footballer concept singlen sana handaki watu osna maramoiraga maki punsigi tunglam set same gadaba asawu malem gitaki tournament ani sanaba pangkidre football hariba masana si yamna sien songduna sanaba masana ama oiba maramna footballer singi career same gi matam si yamna teli malem gi oina sangsat yamlabada masagi sei kuntraga manga ni fudagi hena professional level sanadi Masida su asu open Europe lawri punsigi viral mamai sumkhalakpa matamda makhatana sanaba ngamdana toknakiba sanaroi kaya marum masing thingamdana leiribani maram asina footballer singi oina di tournament khudima yamna maru oiba career semnabagi phambak ama oiribani sanaroi amagi punsida phangniba siguma yamna tangma khudong saba si sanaroi singni sanagi oina di Manipur thokliba kangluk irang asina manganbire konsam singlen sana Sai Kunatre Chusampurgi, Kumuza Mamaite Lekai Hokiba Kumza English Samagasama Panga Maudraga Tarukta, Konsam, Amumasum Konsam, Memsagi Masano Pao in a pocket, Maki Masan Manau Pao Masunupi Okum Punatarni, Chusampura Maki Apopa Masum Apopina, Hotel Pamlaga Masun Manau Simbu Mi Amam Oina Basam Lakibine,
mak piklingaidigi hauna sana khonabagi lamna thawai yauna khonajaduna Manipur gi amasum India gi toan ba club singda yawramlaba matung hawkiba kumja English singaniga kunda Indian Super League ki club ama oiriba Hyderabad FC da yauduna hauji club asigi yamna marueba sanaroi ama oina lairibani hawkiba zone amasum July thara pangthokiba Intercontinental Club amasum South Asian Football Federation Sub Championship asida India gi team sargyaga da sanaroi sing khangatpada marks yoraki ado bahariba matam asida Chusampur leiba maki mayum adu ko kising mai thabi khibadagi maki imung munungi mioi punamak lanjena duna laikhiba amati maki apokpa masum apokpi ani adu yamna thawai wana leiba matang oikhibadagi marks Manipur thulalaga imung munungi mating pangduna lekhi loinara Manipur mai sak thun leiba maramna malem gi thaki championship ani aduda mark saru yadana ba phirep lawduna championship ani ma saru yakidabani Iramasi matang na konsam singlen sana ka pauksi isi ka akanana wari sana bada mang na hai mamang digi hauna India gi team asida mang adumak sarugya dun laki handak su championship ani asigi dama India gi team na sarugyana na ba khalakpada yamna nungai phauki championship ani ma asida leba asigi mixed pro na bagi dama thawai haksang yauna sana gi khanduna akan mamong na practice taraki adu bawkiba me ahum amasum mari da ikhang khangawdana Manipur khangluki irang thuraktuna Chusampur leiba maki yum yauna khumuzama maite lekai thengra lerak na singba mafam sinda leiba maite gi yum punamak paktakna na maita topiki masida suknatana mahakna Chusampur gi haurakliba na hasingi dama khallaga football academy ma linkana bigi pandamna Chusampur gi toibong da sajakiba football tab ground atubusu tumna mangan biki asigumba phiba masida mark sanaduna Miram da laithokpa ngamlaktabadagi Manipur thulaktuna Moirangi kumam da hangliba relief camp da lanjena duna leidiba maki imung munungi miyoising unaba thulakhibani makna makhatana hai national team da sanaba haibasimaktasu leba asigi miyi lakya gi thajaba puduna thawai haksang yauna sanagadabani adubu Manipur thoklibu wathok amadi maki imung munungi oiriba phiba masina maram oiraga sanaba aduda pungning wokal lupsinba ngamlaroi Haiba Kangwadagi championship ani edu yaudana ba masana phirep lokibani magi phirep asida India football team gi chief coach Igor Stema amasung All India Football Federation gi general secretary Saji Prabhakaran su mak usawat khibani loinana pungning thogat pe gi worul kya su phongdok piraki mak tana tar India football team gi captain Sunil Setin su mak pungning sonthadana bu wapam kya manu phongdok piraki Chusampur thokiba thawdu oduda maki mayum khutana tana leijaba gari amadi lantum punamak mangkrabani laifam phawpa leitabadagi hauji kha posang mamda leiba football sanaroi Salam Ranjan gi yumda maki imung manung punamak changjapham lawduna leidi Manipur hauji thokliba irang sina kharamakhay sapharaklabadi makhoi johana gomna Chusampur gi makhoi gi khoiri napham takhiba mafam aduda adumak handuna laining adu bohana ki wathok asida misi mina kaya marum yauna kiba maramna matungnu spamda thadok thoktana bagi damak laingang na mafam aduda police station ama lingbiba amasum quick response team na singba thambiduna miya bungak senani haina sumak na makhata khena su pawks na makhata na spalakli loiselak poina tenak patopa pawm apun Manipur amagi damak kabui singna lepli kabui union Manipur yellow furup ama oiriba tongan mafam singna khundariba kabui kulsingweba apun mo warep ama lawduna apun Manipur amagi dama kabui singna lepli haina kabui union Manipur na thadorakpa sirol aman phongdorakli kabui customary council ki president all Manipur kabui women's organization ki president all kabui student union ki president kabui sahitya academy ki secretary kabui union Manipur ki president amasu secretary general kuyek piduna thadorakpa sirol duna hai kabui singa apun bagi warep basi June thadagi hauduna tongan ba mafam singda satliba thas gi kunhumdoi fawo pangthokiba mafam singda laukibani mifam singda laukibani pangthokiba mifam sing adudi songmum namdai kabui khul laisangkhong kabui khul langthabaw singkha kabui khul amasung kaisamthong kabui khul major khul kabui khul kaikhu kabui khul Tharul kabui khul sung mafam singda kabui union Manipur all Manipur kabui women's organization all Manipur kabui student union amasung kabui customary council ga loinana leptana pangthoktuna lakpani makadana su khana nainabigi mifam adumak sathakigani hairena su pawks na makatana pirakli adu hausku redi myam pawks matang se lusinjarage amasu myam punna nowa update ngaminasi